누나. 에이, 만남시기 준비는 나오시나. 어이, 신도 걸어서 동네. 간남 낫겠다, 위네. 만남시는 따이시디, 물레나 닦네. tum모로 크레인시 고타로. Yani. ꯀꯣꯟꯅꯕꯁꯤꯗ ꯂꯩꯔꯦ ꯑꯃꯦꯠꯄ ꯀꯩꯀꯥꯁꯤ ꯂꯩꯔꯦ ꯁꯤꯗ ꯌꯦꯟ ꯃꯄꯨꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯁꯦ ꯑꯩꯗꯤ ꯆꯥꯔꯣꯏ ꯃꯥ ꯈꯔ ꯆꯥꯒꯦ ꯍꯥꯏꯕ ꯁꯤꯅ ꯌꯦꯟ ꯃꯍꯤ ꯂꯩꯔꯦ ꯃꯌꯥꯝꯗꯨꯗꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ Hai mèo kamain tꯧꯔꯤ ꯒꯦ mèo nungai mèo ai nungai mèo kuire mukbang ga tꯧꯗꯕ ꯍꯩꯇ꯭ꯔꯦꯕ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦꯗꯅ ꯍꯥꯏꯗꯤ ꯑꯩ ꯌꯥꯗꯕꯒꯤ ꯑꯃꯗꯤ ꯃꯦꯜꯂꯦ ꯑꯃ ꯃꯦꯟꯗ꯭ꯔꯤ ꯑꯩ ꯌꯥꯗꯕꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯏꯕꯥꯅꯤ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯌꯦꯟ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯌꯦꯟ ꯃꯄꯨꯝ ꯑꯣꯏ ꯇꯧꯁꯜꯂꯦ ꯊꯥꯡ ꯂꯩꯇꯗꯅ ꯒꯥꯔꯗꯦꯅꯤꯁꯀꯤ ꯇꯥꯏꯞꯇ ꯊꯥꯡ ꯂꯩꯇꯗꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯌꯦꯟꯗꯣ ꯄꯤꯁ ꯀꯛꯑ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯣꯏꯁꯦ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯁꯦꯅ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯗ ꯑꯃꯦꯠꯄ ꯂꯩꯔꯦ ꯑꯃꯦꯠꯄꯁꯤ ꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯣ ꯁꯤꯗ ꯑꯃꯦꯠꯄ ꯂꯩꯔꯛꯑꯦ ꯀꯦꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯃꯍꯤ ꯂꯩꯔꯦ ꯁꯤꯗ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯃꯥꯏ ꯆꯥꯛ ꯈꯔ ꯂꯩꯔꯦ ꯀꯣꯟꯅꯕ ꯁꯤꯗ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯑꯗꯣ ꯆꯥꯖꯔꯛꯄꯗ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕ ꯀꯃꯦꯟ ꯄꯤꯁꯜꯂꯛꯑꯣ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯄꯥꯔ ꯆꯥꯖꯕꯗꯣ ꯑꯗꯣ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯈꯤ ꯃꯥꯅ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕ ꯄꯣꯠꯁꯨ ꯌꯥꯝ ꯍꯪꯉꯛꯈꯤ ꯑꯗꯣ ꯀꯃꯦꯟꯁꯦ ꯄꯥ ꯆꯥꯁꯦꯕ ꯍꯟꯗꯛ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯀꯃꯦꯟꯈꯩꯗꯣ ꯑꯗꯨꯗꯤ ꯆꯪꯉ ꯄꯥꯊꯣꯔꯛꯑꯒꯦ ꯑꯗꯣ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯧꯖꯜꯂꯒꯦ ꯑꯩ ꯈꯨꯠꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯆꯣꯠꯍꯟꯈꯤ ꯑꯣꯀꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯛꯇ ꯌꯥꯝ ꯁꯥꯟꯇꯤꯗ ꯇꯧꯔꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯗꯨꯝꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦ ꯆꯥꯕ ꯍꯥꯟꯅ ꯍꯧꯈꯤꯒꯦꯗ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯣꯛꯇꯤ ꯈꯤꯇꯪ ꯀꯛꯂꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯐꯥꯟ ꯐꯝꯃ ꯆꯥꯖꯔꯦ ꯑꯗꯣ ꯌꯥꯝꯗꯤ ꯊꯦꯛꯀꯠꯂꯔꯣꯏꯒꯦ ꯈ꯭ꯋꯥꯡꯁꯦ ꯀꯣꯜꯂꯞ ꯇꯧꯔꯒꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯀꯩꯅꯣ ꯁꯤ ꯀꯛꯑꯕ ꯑꯣꯀꯦ ꯈꯨꯠ ꯑꯅꯤ ꯆꯪꯅꯤꯡꯉꯦ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯆꯪꯉꯛꯈꯤꯗꯣꯔꯤꯕꯅꯤ ꯁꯦꯠꯄ ꯌꯥꯗ꯭ꯔꯦꯍꯦ ꯑꯣꯏꯃ ꯐꯖꯔꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯦ ꯑꯩ ꯆꯤꯟ ꯇꯞꯄꯒꯤ ꯊꯨꯞꯇꯤ ꯇꯨꯞꯄꯦ ꯃꯅꯨꯡ ꯑꯣꯏꯕꯩꯅꯦ ꯑꯗꯨꯕꯨꯗꯤ ꯑꯍꯩꯕ ꯏꯕꯥꯅꯤ ꯊꯣꯡꯕꯅ ꯏꯕꯥꯅꯤ ꯊꯣꯡꯕ ꯄꯣꯠꯅꯤ ꯉꯁꯤꯗꯤ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯍꯤꯅꯤ ꯀꯥꯏ 이번에는 발톱 보자 브라이드. 비디오 클립이야. ꯈꯨꯠꯆꯥ ꯌꯦꯡ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩ ꯈꯨꯠ ꯑꯅꯤ ꯆꯪꯉꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯛꯀ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯍꯥꯎꯋꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅꯤꯡꯅꯕꯅꯦ ꯀꯃꯦꯟ ꯄꯥꯊꯣꯛꯆ ꯍꯧꯔꯛꯑꯒꯦꯀꯣ ꯔꯤꯀꯤ ꯁꯥꯅꯤꯌꯥ ꯂꯣꯌꯥ ꯅꯠꯇꯕꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯄꯨꯟꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯅꯤꯃꯛ ꯃꯤꯡ ꯍꯥꯏꯅꯔꯁꯦ ꯑꯗꯨꯗꯤ ꯃꯤꯡ ꯍꯥꯏꯔꯣ ꯅꯪꯒꯤ
콜롱 한소 ꯑꯩꯒꯤꯅ ꯂꯣꯌꯥꯡ ꯑꯗꯨꯒ ꯄꯨꯟꯕꯗꯤ ꯄꯨꯟꯖꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯕꯣꯀꯔ ꯁꯂꯥꯏ 995 ꯂꯣꯌꯥ ꯅꯪ ꯃꯦꯖꯤꯛ ꯇꯧꯗ꯭ꯔꯕꯣ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯕꯣ ꯑꯩꯁꯦ ꯃꯦꯖꯤꯛ ꯇꯧꯋꯦꯕ ꯑꯗꯣ ꯃꯦꯖꯤꯛꯇꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯎꯠꯅꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯏꯁꯇ꯭ꯔꯤꯠꯇ ꯎꯠꯄꯗꯨꯁꯨ ꯑꯩ ꯆꯠꯄꯗꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯗꯩꯗꯤ ꯃꯦꯖꯤꯛꯁꯦ ꯇꯧꯋꯦ ꯏꯇꯣꯝꯇ ꯇꯧꯕꯗꯨꯗꯤ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯣꯏꯅ ꯑꯩ ꯊꯥꯒꯠꯂꯛꯇꯕꯅꯦ ꯑꯗꯩꯗꯤ ꯑꯇꯧꯕ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯂꯩ ꯑꯗꯣ ꯊꯥꯒꯠꯂꯛꯀꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯟꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯊꯥꯒꯠꯂꯛꯑꯒꯦ ꯇꯧꯋꯦ ꯃꯦꯖꯤꯛ ꯑꯅꯩ ꯑꯅꯩꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯖꯤꯛ ꯇꯧꯔꯛꯀꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯒꯨꯝꯕ ꯇꯧꯔꯛꯀꯦ ꯃꯦꯖꯤꯛꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯍꯥꯏꯐꯦꯠ ꯆꯥꯔꯛꯈꯤꯒꯦ ꯍꯥꯛꯇꯛꯌꯦꯜꯂꯤ 야? ꯐꯛꯑꯦ ꯁꯤꯒꯨꯝꯕ ꯃꯇꯨꯡꯗꯤ ꯑꯩ ꯁꯨꯡꯆꯥꯗꯤ ꯆꯥꯗꯦꯀꯣ ꯆꯨꯝꯅ ꯄꯤꯁ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤꯗꯤ ꯀꯩꯅꯣꯅꯤꯅ ꯆꯥꯕ ꯍꯩꯇ꯭ꯔꯦ ꯁꯤ ꯇꯥꯅꯤꯅ ꯑꯩꯅ ꯀꯣꯏꯔ ꯄꯨꯏ ꯍꯥꯏꯗꯤ ꯍꯩꯗꯣ ꯁꯣꯔꯤ ꯍꯥꯎꯔꯕ ꯁꯣꯔꯤ ꯑꯩ ꯃꯔꯨ ꯃꯔꯥꯡ ꯄꯥꯛ ꯆꯤꯛꯄ ꯌꯥꯗꯦꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯅ ꯌꯥ ꯍꯥꯞꯄꯨꯏꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯚꯤꯗꯤꯑꯣ ꯁꯥꯡꯉꯤꯅ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯑꯗꯩꯗꯤ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯅꯤꯄꯨꯔꯤ ꯑꯃꯃꯝ ꯈꯨꯝꯕꯝ ꯑꯃꯃꯝ ꯍꯥꯏꯔꯛꯑꯒꯦ ꯁꯤ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯀꯣꯏꯁꯟꯁꯤ ꯌꯥꯝꯃꯦ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯑꯩꯒꯤꯅ ꯋꯥꯏꯠꯀ ꯕ꯭ꯂꯦꯛꯀ ꯑꯗꯣ ꯕ꯭ꯂꯦꯛꯅꯗꯤ ꯈꯔ ꯌꯥꯝ ꯄꯥꯝꯃꯦ ꯕ꯭ꯂꯦꯛꯀ ꯕ꯭ꯂꯦꯛꯀ ꯑꯩꯒꯤ ꯑꯣꯏꯅ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔ ꯃꯊꯪ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔ ꯔꯇꯟ ꯑꯉꯝ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔꯁꯦ ꯇꯤꯡꯀꯨꯜ ꯑꯣꯏ ꯑꯉꯝ ꯕ꯭ꯔꯣ ꯇꯤꯡꯀꯨꯜ ꯑꯉꯝ ꯑꯣꯏꯔꯗꯤ ꯑꯗꯣ ꯕ꯭ꯔꯣ ꯇꯤꯡꯀꯨꯜ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯛꯈꯤ ꯏꯁꯀ꯭ꯔꯤꯞ ꯇꯧꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯄꯤꯀꯥꯟꯗ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯥ ꯔꯇꯟ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯆꯠꯅꯤꯡꯕ ꯂꯝꯒ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯆꯠꯅꯤꯡꯕ ꯑꯃꯅ ꯎꯔꯤꯄꯣꯛ ꯑꯩ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯍꯣꯏ ꯃꯥꯏꯗꯤ ꯎꯔꯤꯄꯣꯛ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣꯒꯨꯝꯕ ꯈꯜꯂꯛꯑꯒꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯤ ꯈꯜꯂꯔꯣꯏꯒꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥꯏꯂꯦꯟ ꯌꯥꯝ ꯆꯠꯅꯤ ꯑꯗꯣ ꯑꯩ ꯑꯅꯤ ꯂꯩꯒꯦ ꯑꯩ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯖꯄꯥꯟꯒ ꯗꯨꯕꯥꯏꯒꯗꯤ ꯆꯠꯅꯤꯡꯉꯦ ꯑꯇꯩ ꯑꯇꯩ ꯆꯠꯅꯤꯡꯗꯦ ꯊꯥꯏꯂꯦꯟ ꯆꯠꯅꯤꯡꯉꯤ ꯑꯩꯗꯤ ꯆꯥꯅꯤꯡꯕꯩ ꯆꯠꯅꯤꯡꯕꯅꯤ ꯖꯄꯥꯟꯒ ꯗꯨꯕꯥꯏꯒꯗꯤ ꯐꯖꯅ ꯆꯠꯅꯤꯡꯉꯦ ꯉꯁꯤꯒꯤ ꯃꯩ ꯃꯃꯝꯕ ꯌꯥꯏꯀꯣ ꯈꯪꯗꯦꯀꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯂꯣꯌꯥ ꯅꯠꯇꯕꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯃꯥꯟꯅꯕꯈꯩꯁꯦ ꯄꯨꯂꯞ ꯄꯥꯊꯣꯔꯛꯀꯦꯀꯣ ꯑꯃꯨꯛꯇ ꯏꯃꯥꯟꯅꯕ ꯈꯔ ꯌꯥꯎꯈꯤꯕꯅꯦꯕ ꯅꯥꯀꯟꯗꯩꯁꯦ ꯅꯨꯄꯥ ꯑꯅꯤꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦ ꯀꯃꯦꯟꯗ ꯃꯣꯏ ꯃꯁꯦꯟ ꯍꯟꯅꯩꯅꯤꯀꯣ ꯅꯨꯄꯤꯅꯦ ꯃꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯀꯅꯣ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯈꯨꯝꯃꯔꯣꯏꯒꯦ ꯑꯗꯨꯗꯤ ꯈꯨꯝꯃꯔꯣꯏꯒꯦ
makapa. Ngasai langdo malida. Yumnang nimthem mangang. Hay inaw di naidribra. Thank you. Dadi bes naideda. Yen thongba charo. Kamen mayam torokpodo yen habdo yen sare. Ado maru de ai chiaro ya ai maru sikpa yadri hoje. Ama chenu pi natro sana thona ro Mane ho. Ama jibu nu piro nu paro e phajare. Mane ho. Pani thongba charo ha ye tawine mathang sarake. Hawal sak phangdaba. Hawai thara phangdeba. Koi manu kugaje. Sina mamboni thugayo. Sina mamboni ne. Nabani gi se usitaba mi yaure e. Vidya Sagar Nauroibam Nobani Karen gi video taro Karen gi video ra Karen gi video ai se kai tare tau phudi yai ba da bani nan tau ba ya hai ye ngai ga tau di tok bani Karen tau ra di bera kan ni Hả? Thì củaฉันkhông phải là yam hồng side down này nữa nè hả mà thằng trẻ ai ngàn ngayตัวเดียElvis matum haudo man kreda salamba timing ko sala ngasi so dum how bro salam timing ko dum yeng salo siyo ma jinang ngai charing ni na tra mubang sumara ma ta thaga piro yeng manu adum thaga chera ke mubang to en to bangam bo chege ina khun bana haure lairabana kari chariba lairabana nong phadok chabadi hawbani haina kumaki nong phadok chabadi hawbani haina kumaki hai na le chuma ina puthiba yam nai Nay đâm đi ta Inaw video collaboration tawak ke mayam noma ayu kitang free lay baga tawak ke dum inaw ga Ante chai ga man ha thom me ba Hả? Lanti 916 Sitalji kam charo Sitalji to chaje di hai boko ma camera thok sung mo bai blog te hen yaw ro blog gum di kai di bai camera thok pa de mu bang di bai no taw le ba adui ne aina budi myam hai bane do ma ya de Ủa thằng thứ ba. bro si class ke anu school di kai de tambi ge Ranjit Konsam manaba question am yaw gi gum taw bane do yang ke sida ju sorry sida ju am yaw gi bani mari khum dara ke amana PK kangloi cha bro se class kaya no aduga bro se nupi kaya koirake aduga nomagi matam se kamaina lembi ke mind tawbi ga nu comment halakani khanjai class se ko na thamga si ko Q&A da mari lo hadra ke do masi Q&A gumani do so chum comment pa bani do hai bade hai ke
못 살. ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯔꯛꯀꯦ ꯑꯩꯔꯣ ꯅꯨꯄꯤ 15 ꯐꯥꯒꯤ ꯇꯧꯕꯅꯤꯗ kaya 하면 아니요, 그럼보다. 아니, kaya 하면은 아주 하게 아니, aduga chumi ko mai je do họng người ta 많이 nè 쓰지. 아니는 가. cái 노무기 마탐 세 ko mai ne mi ai 노무 마탐 lo tung khara sa hay đâu nè mai ne de 노무 마탐 ja ko mai de ma no jo po ngai yang ani thâu ngai to ni 한 잡아가면 돼. ngắm đi tôi này gì cái này ngắm đâu có mà rồi đó không chạy. Anh dục gì ai mày tôi. thôi bro 노무의 마탐제 강대 이샤이 노무의 마탐 클리엔제 노무의 안 만데 뭐 클리엔제 나시나 클리엔담 따위 사전이 비디오게. 아무 또미 아무 포멜리 숙다다지 숙강 강디에도. 정말. 근데 잡아. gian ta đều 노무의 마탐 클리엔제 와이 잡으면 돼 봐. 잡아 숭엄 돼 시중은 어디로 잡아. 트라이 독살로. 어디다 채양나게 좀 더 오래. aduga man tàu cái nó cầm như là cái 옥도 어디. 할래 ai man tàu thế ai nu pia ni qua đây bro rồi sẽ class ado class thì guest tông này sẽ ado cái kia man gì đó hay bị không sao xí đó anh nghe 어야. 시방 너도 시장하면 돼 봐. ai chúng em drive ha người khi mua bài nó chụp còn miếng bà cũng có lối thằng ở cái này 스님 반하지. cái này. Kami para 좀 비트 잡으니 레모 조금 가야지. mua bài nó tiệp ạ 만에 시기금 들어봐. 딜레모는 잡아내 봐. 따로 잡아는 들봐. hayra 잡아는 못 봐. 잡아도 주는 겁니다. cái xuống ngầm thì được 야, 어떤 놈이 인정 가든. 아주 하게 되는 나 우쇼기도 인정 의인이냐. 나 우쇼기도 인정 의인이냐. 아주 농당대 우리 인정 뭐. 농당할 때 농알 거데. 수강 인정 너무 많은데 가. 가라 빨리. 아이고, 잠깐만. anh sẽ học bây giờ đã sẽ khai bây giờ 뭐 숨부지 잡아지디 미장과 살아야라가 싸우더잖아. mà hầu tận một slide ba xuống ngầm thì để u chỉ có ra đi 연종 봐. 그게 무슨 봐. 계속 더 봐. 진짜 필름 다야 돼. thì bilang của một số ai để upaya thì tăng khám kg among cái sang đi mẹ vậy bạn ra kg 막 tăng 가야 khám 되는 mà phải mà khai mà phải biết phát để mà chỉ cần đấy thì họ làm sao vẫn nhà thành phố ạ ra 완전. 하여간 continue 동지라. 아, 이렇게 온 continue 도거든. 얘만 잡아지 니가 하더라고. nó sẽ bị rơi ra comment ba thuộc bên ngoài cái đó ngoài rồi tôi comment của bác là tôi hay tiêu ạ 한번 섞어 봐. 한번 줘 봐.
ꯉꯝꯗ꯭ꯔꯦ ꯑꯁꯤꯅ ꯉꯝꯗꯦ ꯑꯩꯁꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯁꯤꯁꯦ ꯃꯌꯥꯝꯁꯤ ꯁꯄ꯭ꯔꯥꯏꯠꯅꯦ ꯑꯩꯅ ꯊꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯀꯞꯆꯔꯤ ꯇꯧꯕꯗꯨꯗꯤ ꯑꯩ ꯆꯥꯏꯌꯦ ꯆꯤꯛꯀꯟ ꯆꯤꯛꯀꯟ ꯅꯠꯇꯦ ꯆꯤꯛꯀꯜꯅꯦ ꯁꯤꯗꯔꯥ ꯍꯪꯉꯣꯏ ꯃꯈꯣꯟ ꯇꯥꯏ ꯇꯥꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯇꯥꯝꯕꯁꯨ ꯌꯥꯏ ꯇꯥꯝꯗꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯍꯦꯠ ꯀꯅꯥꯝ ꯂꯩꯔꯦ ꯆꯥꯛꯁꯦ ꯆꯥꯗꯕ ꯌꯥꯔꯣꯏ ꯆꯥꯛꯁꯦ ꯑꯩꯅ ꯆꯥꯛ ꯍꯥꯞꯄꯣꯏꯁꯦ ꯍꯥꯏꯗ꯭ꯔꯕ ꯀꯩ ꯁꯥꯔꯤꯁꯦ ꯑꯔꯦꯝꯕꯗ ꯑꯩ ꯉꯝꯃꯣꯏ ꯈꯪꯉꯝꯅꯦꯕ ꯑꯣꯏꯔꯣꯏꯕ ꯆꯥꯛ ꯀꯥꯏꯅ ꯁꯤ ꯌꯦꯟꯕꯨꯝꯁꯤ ꯆꯥꯛ ꯆꯥꯕ ꯀꯥꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯟꯕꯅ ꯆꯥꯛꯀꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯔꯒ ꯁꯦꯠꯂꯒ ꯃꯌꯥꯝ ꯆꯥ ꯉꯝꯒꯗ꯭ꯔꯥꯅ ꯃꯌꯥꯝ ꯈꯟꯕꯅꯦꯕ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯈꯟꯕꯅꯦꯕ ꯎꯄꯥꯏ ꯑꯗꯨ ꯂꯩꯇꯦꯕ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯀꯣꯠꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯀꯩꯅꯣ ꯌꯥꯗꯦꯕ ꯀꯩꯗꯧꯔꯒꯦ ꯍꯩꯊꯨ ꯁꯥꯕꯁꯤꯗꯤ ꯀꯩꯗꯧꯅꯣ ꯍꯥꯏꯔꯛꯑꯣ ꯆꯤꯟ ꯁꯣꯛꯈꯔꯦ ꯃꯔꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯝꯁꯤꯟꯕ ꯑꯗꯨ ꯆꯝꯄ꯭ꯔꯥꯁꯨ ꯊꯛꯄ ꯑꯩꯗꯤ ꯃꯔꯨꯒ ꯆꯤꯛꯄꯗꯒ ꯇꯧꯔꯤꯕꯅꯤ ꯃꯈꯣꯟꯗꯣ ꯁꯤ ꯇꯠꯂꯝꯗꯧ ꯃꯥꯜꯂꯦ ꯇꯠꯂꯦ ꯃꯊꯛꯇ ꯀꯩꯗꯧꯕꯗꯨꯗꯤ ꯀꯩꯅꯣ ꯆꯤꯛꯈꯠꯂꯤꯅꯣꯕ ꯀꯌꯥꯝ ꯇꯠꯀꯦ ꯇꯠꯂꯦ ꯃꯈꯨꯝ ꯃꯆꯥ ꯑꯅꯤ ꯁꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨ ꯌꯦꯡꯒꯦ ꯊꯥꯗꯣ ꯅꯈꯨꯠꯇꯣ ꯊꯥꯗꯣ ꯅꯟꯁꯦꯟꯁ ꯇꯨ ꯁꯤ ꯁꯦꯒꯥꯏꯔꯦ ꯑꯅꯤ ꯊꯣꯛꯅꯅꯤ ꯁꯦꯒꯥꯏꯔꯤꯁꯦ ꯐꯖꯔꯦ ꯏ ꯊꯣꯡꯕꯅꯤ ꯏ ꯊꯣꯛꯂꯛꯑꯦ ꯐꯖꯔꯦ ꯅꯠꯇꯦ ꯃꯈꯥꯒꯤ ꯌꯥꯅ ꯆꯤꯛꯈꯠꯂꯨꯏꯔꯕ ꯁꯤꯗꯤ ꯃꯊꯪ ꯃꯨꯛꯕꯥꯡꯁꯦ ꯄꯥꯛ ꯉꯝꯗꯧ ꯃꯥꯟꯗꯦ ꯊꯨꯞꯄꯦ ꯑꯃ ꯁꯤꯗ ꯇꯠꯂꯤꯉꯥꯏꯅ ꯄꯛ ꯂꯥꯎꯋꯦ ꯍꯥꯏꯕ ꯃꯈꯣꯟꯗꯣ ꯀꯃꯥꯏꯅ ꯅꯝꯁꯤꯜꯂꯤꯅꯣꯕ ꯄꯨꯔꯥ ꯊꯦꯠꯇꯣꯛꯍꯟꯒꯦ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯡꯊꯣꯛꯍꯟꯕꯤꯗꯣ ꯍꯣꯏꯅꯦ ꯑꯗ ꯆꯝꯄ꯭ꯔꯥꯁꯦ ꯀꯟꯅ ꯅꯝꯁꯤꯟꯕ ꯁꯨꯝ ꯊꯦꯛꯇꯣꯛꯅꯕ ꯀꯟꯅ ꯅꯝꯁꯤꯟꯕꯗꯣ ꯑꯗ ꯇꯥꯛ ꯅꯥꯟꯊꯣꯛꯑꯒ ꯁꯤꯁꯤꯅ ꯁꯤꯗ ꯑꯣꯏꯅ ꯗꯛ ꯂꯥꯎ ꯇꯥꯏꯕꯅꯦ ꯈꯨꯠꯁꯤꯅ ꯁꯤꯅ ꯍꯟꯈꯤꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯁꯥꯕ ꯅꯃꯥꯏ ꯑꯩ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯈꯔ ꯄꯨꯠ ꯊꯥꯡꯒꯠꯂꯛꯄꯒ ꯃꯄꯥꯟ ꯄꯥꯏ ꯁ꯭ꯋꯥꯏꯗ ꯁꯤ ꯌꯦꯟꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯃꯌꯥꯝ ꯃꯊꯪ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯅ ꯄꯥꯔꯝꯒꯗ꯭ꯔꯦ ꯔꯤꯄ꯭ꯂꯥꯏ ꯈꯨꯄꯤꯁꯦ ꯑꯗꯣ ꯃꯌꯥꯝ QA ꯑꯣꯏꯅ ꯐꯖꯅ ꯄꯤꯔꯛꯑꯒꯦ ꯔꯤꯄ꯭ꯂꯥꯏꯁꯦ ꯀꯩꯝ ꯆꯥꯗꯕꯤ ꯅꯥꯟꯅ ꯐꯝꯃꯒ ꯑꯗꯣ ꯃꯌꯥꯝ ꯆꯤꯟꯁꯨ ꯇꯠꯈ꯭ꯔꯦ ꯁꯤ ꯊꯨꯞꯄꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯛꯄ ꯌꯥꯅ ꯂꯩ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯛꯀꯦ ꯑꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯝ ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯗꯤ ꯌꯧꯔꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯒꯥꯏꯁ ꯂꯚ ꯌꯨ ꯑꯣꯜ